ꯃꯊꯥꯏ ꯊꯥꯏꯅꯒꯤ ꯋꯥꯔꯤꯅꯤ ꯅꯣꯡꯃ ꯂꯥꯏꯅꯤꯡꯕ ꯂꯝꯕꯣꯏꯕ ꯅꯨꯄꯥ ꯑꯃꯈꯛ ꯑꯊꯥꯞꯄ ꯈꯨꯡꯒꯪ ꯑꯃꯗ ꯃꯤꯒꯤ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯂꯝꯃꯤ ꯃꯥꯅ ꯑꯁꯨꯝ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗ ꯌꯥꯝꯅ ꯁꯨꯛꯄ ꯎꯃꯪ ꯑꯃꯈꯛ ꯐꯥꯎꯗꯨꯅ ꯆꯠꯂꯝꯃꯤ ꯅꯨꯄꯥ ꯑꯗꯨ ꯂꯝꯁꯥꯡ ꯂꯥꯛꯄꯅ ꯃꯁꯥꯗꯣ ꯌꯥꯝꯅ ꯆꯣꯛꯊꯔꯝꯃꯤ ꯋꯥꯃꯟꯗꯨꯅ ꯃꯥꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯁꯥꯍꯤꯡ ꯆꯥꯕ ꯁꯥ ꯉꯥꯅ ꯂꯩꯕ ꯃꯐꯝ ꯑꯁꯨꯛꯄ ꯎꯃꯪ ꯑꯃꯒꯤ ꯃꯌꯥꯏꯅꯤ ꯍꯥꯏꯕꯗꯨ ꯃꯍꯥꯛ ꯀꯥꯎꯊꯣꯛꯂꯝꯃꯤ ꯑꯩꯅ ꯂꯥꯛꯂꯤꯁꯤ ꯐꯅꯗꯤ ꯁꯥꯡꯂꯤꯁꯦ ꯆꯠꯀꯗꯕꯁꯨ ꯌꯥꯝꯅ ꯋꯥꯠꯂꯤ ꯁ꯭ꯋꯥꯏꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒꯦ ꯍꯣꯔꯦꯟ ꯃꯤꯀꯞ ꯊꯣꯛꯂꯛꯑꯒ ꯑꯃꯨꯛ ꯆꯠꯄ ꯍꯥꯏꯗꯨꯅꯤ ꯋꯥꯃꯟꯗꯨꯅ ꯃꯍꯥꯛ ꯉꯥꯏꯍꯥꯛ ꯄꯣꯊꯥꯒꯦ ꯍꯥꯏꯗꯨꯅ ꯍꯤꯞꯊꯔꯝꯃꯤ ꯁꯤ ꯑꯣꯏꯔꯗꯤ ꯌꯥꯔꯦꯍꯦ ꯍꯣꯔꯦꯟ ꯃꯤꯀꯞ ꯊꯣꯛꯂꯛꯑꯒ ꯑꯃꯨꯛ ꯆꯠꯄ ꯍꯥꯏꯗꯨꯅꯤ ꯇꯥꯂꯛ ꯑꯗꯨꯗ ꯀꯣꯏꯆꯠ ꯆꯠꯂꯒ ꯃꯆꯤꯟꯖꯥꯛ ꯊꯤꯕ ꯆꯠꯄ ꯀꯩ ꯑꯃꯁꯨ ꯂꯥꯛꯂꯝꯃꯤ ꯉꯁꯤꯗꯤ ꯂꯝꯕꯣꯏꯕ ꯅꯨꯄꯥꯁꯤ ꯑꯣꯏꯅ ꯆꯥꯕ ꯇꯥꯔꯦ ꯏꯁ ꯑꯩꯗꯤ ꯉꯁꯤ ꯁꯤꯕ ꯁꯣꯏꯗ꯭ꯔꯦꯗꯅ ꯑꯩꯗꯤ ꯅꯨꯡꯉꯥꯏꯅ ꯀꯟꯅ ꯅꯥꯀꯣꯛꯇꯨꯅ ꯇꯨꯝꯂꯤꯉꯩꯗ ꯀꯩꯖꯥꯎ ꯑꯁꯤ ꯂꯥꯛꯄ ꯎꯍꯧꯗ꯭ꯔꯦꯗꯅ ꯑꯩꯁꯨ ꯀꯩꯗꯧꯅꯤ ꯂꯝꯕꯣꯏꯕ ꯅꯨꯄꯥ ꯑꯗꯨꯗ ꯀꯩꯖꯥꯎ ꯑꯗꯨꯅ ꯁꯪꯇ꯭ꯔꯤꯛ ꯁꯪꯅ ꯌꯦꯡꯗꯨꯅ ꯂꯩꯔꯕꯗ ꯂꯝꯕꯣꯏꯕ ꯅꯨꯄꯥ ꯑꯗꯨ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯅ ꯈꯟꯖꯥꯟꯅꯔꯝꯃꯤ ꯃꯁꯥꯅ ꯃꯁꯥꯕꯨ ꯀꯟꯖꯅꯕ ꯄꯥꯝꯕꯩ ꯑꯃꯈꯛ ꯃꯍꯥꯛꯅ ꯄꯨꯊꯣꯛꯂꯝꯃꯤ ꯍꯦ ꯅꯨꯄꯥ ꯅꯪꯅ ꯑꯩ ꯎꯔꯒ ꯆꯦꯟꯒꯦꯗꯤ ꯍꯥꯏꯗꯗꯅ ꯍꯔꯥꯎꯅ ꯖꯒꯣꯏꯒ ꯁꯥꯔꯤꯗꯨꯕꯨ ꯅꯪ ꯑꯩꯕꯨ ꯀꯤꯗ꯭ꯔꯥ ꯆꯥꯊꯣꯛꯎꯔꯥ ꯍꯦ ꯀꯩ ꯃꯆꯥ ꯑꯩꯁꯦ ꯏꯆꯝ ꯆꯝꯕ ꯂꯝꯕꯣꯏꯕ ꯅꯠꯇꯦꯅꯦꯍꯦ ꯅꯈꯣꯏꯒꯨꯝꯕ ꯀꯩ ꯃꯆꯥꯁꯦ ꯍꯥꯠꯂꯒ ꯆꯥꯕ ꯉꯝꯕ ꯂꯝꯕꯣꯏꯕꯅꯤ ꯑꯩꯒꯤ ꯈꯥꯎ ꯑꯁꯦ ꯑꯁꯤꯗ ꯀꯩ ꯑꯃ ꯌꯥꯎꯔꯤ ꯀꯩ ꯑꯃꯒ ꯐꯥꯔꯒ ꯑꯅꯤ ꯁꯨꯔꯗꯤ ꯆꯥꯒꯦ ꯍꯥꯏꯗꯨꯅ ꯉꯥꯏꯔꯝꯂꯤꯕꯅꯤꯅꯦ ꯑꯩ ꯅꯪꯅ ꯍꯥꯏꯔꯤꯗꯨ ꯊꯥꯖꯗꯦ ꯅꯪꯅ ꯅꯆꯤꯟ ꯊꯤꯕ ꯑꯣꯏꯔꯅꯤ ꯈꯥꯎ ꯃꯅꯨꯡꯗ ꯌꯥꯎꯋꯦ ꯍꯥꯏꯔꯤꯕ ꯀꯩꯗꯨ ꯀꯗꯥꯏ ꯑꯩ ꯌꯦꯡꯒꯦ ꯑꯩꯒꯤ ꯈꯥꯎ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯀꯩꯁꯤꯁꯨ ꯅꯪꯒ ꯍꯥꯏꯐꯦꯠ ꯃꯥꯟꯅꯔꯤꯅꯦ ꯅꯪ ꯊꯦꯡꯅꯕ ꯌꯥꯝꯅ ꯐꯔꯦ ꯅꯈꯣꯏ ꯑꯅꯤ ꯁꯨꯔꯗꯤ ꯄꯦꯟꯅ ꯆꯥꯕ ꯌꯥꯔꯅꯤ ꯍꯦꯛꯇ ꯆꯥꯔꯗꯕꯅꯤ ꯊꯥꯖꯗ꯭ꯔꯒ ꯌꯦꯡꯉꯨ ꯇꯨ ꯅꯪꯒ ꯃꯁꯛ ꯃꯥꯟꯅꯕꯅꯤ ꯊꯥꯖꯔꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯗꯤ ꯅꯪ ꯑꯃꯨꯛ ꯐꯥꯅꯕ ꯇꯧꯔꯒꯦꯀꯣ ꯑꯩ ꯆꯦꯟꯈ꯭ꯔꯦꯅꯤ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯐꯕ ꯇꯥꯟꯖꯥ ꯑꯇꯩ ꯂꯩꯔꯔꯣꯏ ꯑꯩꯁꯨ ꯆꯦꯜꯍꯧꯔꯒꯦ ꯏꯇꯥꯎ ꯀꯩ ꯑꯩꯈꯣꯏꯕꯨ ꯐꯥꯔꯒ ꯆꯥꯕ ꯉꯝꯕ ꯅꯤꯄꯥ ꯑꯃ ꯂꯩꯍꯧꯔꯦ ꯑꯩꯁꯨ ꯍꯧꯖꯤꯛꯇ ꯃꯥꯅ ꯐꯥꯒꯦ ꯇꯧꯕꯗꯒꯤ ꯅꯥꯟꯊꯣꯔꯛꯂꯤꯅꯤ ꯌꯥ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯨ ꯑꯣꯏꯕ ꯌꯥꯕ ꯋꯥ ꯅꯠꯇꯦꯗ ꯏꯇꯥꯎ ꯇꯥꯏꯕꯪ ꯃꯤꯅꯕꯨ ꯀꯩ ꯑꯩꯈꯣꯏ ꯆꯥꯏ ꯍꯥꯏꯕ꯭ꯔꯣ ꯑꯉꯥꯎꯕ ꯃꯤ ꯑꯣꯏꯔꯝꯒꯅꯤ ꯍꯧꯖꯤꯛ ꯀꯩ ꯑꯩꯈꯣꯏ ꯂꯣꯏꯅ ꯁꯤꯕ꯭ꯔꯥ ꯈꯪꯄꯣꯠꯇ꯭ꯔꯤꯀꯣ ꯏꯇꯥꯎ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯆꯠꯂꯒ ꯌꯦꯡꯂꯨꯔꯁꯤ ꯑꯣ ꯁꯛꯈꯪꯗꯕ ꯏꯇꯥꯎ ꯂꯝꯕꯣꯏꯕ ꯅꯪ ꯑꯗꯨꯛ ꯊꯤꯡꯅ ꯆꯤꯜꯂꯛꯂꯤꯗꯨꯅ ꯀꯔꯤ ꯇꯧꯔꯦ ꯏꯇꯥꯎ ꯅꯪ ꯃꯁꯤꯒꯤ ꯂꯝꯕꯤꯁꯤꯗ ꯆꯠꯈ꯭ꯔꯅꯨ ꯀꯔꯤ ꯇꯧꯔꯒꯦ ꯑꯩꯕꯨ ꯃꯦꯟꯃꯥꯟ ꯑꯃꯠꯇ ꯇꯥꯗ꯭ꯔꯦꯅꯦ ꯏꯇꯥꯎ ꯑꯩꯗꯤ ꯌꯨꯝꯗ ꯍꯟꯗꯕꯁꯨ ꯌꯥꯔꯣꯏꯅꯦ ꯇꯧꯔꯤꯁꯤ ꯑꯩ ꯍꯥꯏꯒꯦ ꯏꯇꯥꯎ ꯃꯁꯤꯒꯤ ꯂꯝꯕꯤꯁꯤꯗ ꯃꯤ ꯆꯥꯕ ꯀꯩ ꯑꯃ ꯂꯩꯍꯧꯕꯅꯤ ꯀꯩ ꯂꯩꯍꯧꯏ ꯍꯥꯏꯕ ꯏꯇꯥꯎ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯨ ꯑꯆꯨꯝꯕ ꯋꯥ ꯑꯣꯏꯔꯝꯂꯗꯤ ꯅꯨꯄꯥ ꯑꯗꯨ ꯑꯩꯈꯣꯏ ꯑꯅꯤꯅ ꯂꯦꯝꯅ ꯊꯥꯕ ꯌꯥꯗꯦꯀꯣ ꯃꯇꯥꯡ ꯆꯥꯅ ꯄꯔꯥ ꯇꯝꯕꯤꯍꯧꯗ꯭ꯔꯗꯤ ꯈꯔ ꯂꯩꯔꯒ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯁꯣꯛꯂꯛꯄ ꯌꯥꯏ ꯏꯇꯥꯎ ꯏꯇꯥꯎ
ꯅꯪꯒꯤ ꯇꯨꯡꯂꯣꯝꯗ ꯂꯩꯔꯦ ꯏꯇꯥꯎ ꯑꯩꯈꯣꯏ ꯑꯅꯤ ꯁꯣꯏꯗꯅ ꯁꯤꯕ ꯇꯥꯔꯦ ꯏꯇꯥꯎ ꯏꯇꯥꯎ ꯀꯩꯖꯥꯎ ꯑꯅꯤꯁꯤꯒꯤ ꯃꯥꯡꯗ ꯆꯦꯜꯂꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯁꯣꯏꯗꯅ ꯍꯤꯡꯂꯔꯣꯏ ꯅꯪꯁꯨ ꯅꯪ ꯊꯣꯛꯄ ꯇꯧꯔꯣ ꯑꯩꯗꯤ ꯎꯊꯛꯁꯤꯗ ꯆꯣꯡꯈꯠꯂꯒꯦ ꯑꯁꯨꯝ ꯇꯧꯅ ꯁꯤꯡꯖꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯎꯊꯛꯇ ꯀꯥꯈꯠꯂꯒ ꯅꯞꯇꯨꯅ ꯂꯩꯈ꯭ꯔꯝꯃꯤ ꯂꯝꯕꯣꯏꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯇꯧꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯖꯒꯣꯏ ꯁꯥꯗꯨꯅ ꯑꯃꯨꯛ ꯂꯩꯔꯝꯃꯤ ꯂꯝꯕꯣꯏꯕ ꯅꯨꯄꯥ ꯑꯗꯨꯅ ꯖꯒꯣꯏ ꯑꯃꯨꯛ ꯁꯥꯔꯛꯄꯗ ꯀꯩꯖꯥꯎ ꯑꯅꯤꯗꯨ ꯏꯉꯛ ꯉꯛꯅ ꯑꯃꯨꯛ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯏꯇꯥꯎ ꯀꯔꯤꯒꯤꯅꯣ ꯅꯨꯄꯥ ꯑꯁꯤꯅ ꯑꯩꯈꯣꯏ ꯎꯕꯗ ꯆꯦꯟꯈꯤꯒꯦ ꯍꯥꯏꯗ꯭ꯔꯒ ꯖꯒꯣꯏ ꯁꯥꯗꯨꯅ ꯂꯩꯔꯤꯁꯤꯅ ꯏꯇꯥꯎ ꯀꯩ ꯑꯃꯇꯪ ꯐꯥꯕꯅ ꯀꯣꯟꯅꯔꯣꯏ ꯑꯩꯈꯣꯏ ꯑꯅꯤ ꯁꯨꯔꯕꯗꯤ ꯆꯥꯕ ꯃꯕꯨꯛ ꯊꯜꯂꯅꯤ ꯍꯥꯏꯗꯨꯅ ꯍꯔꯥꯎꯗꯨꯅ ꯖꯒꯣꯏ ꯁꯥꯔꯤꯕꯅꯤꯅꯦ ꯏꯇꯥꯎ ꯁꯤꯡꯖꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯎꯊꯛꯇꯒꯤ ꯃꯃꯥꯟꯅꯕꯗꯨꯅ ꯖꯒꯣꯏ ꯁꯥꯔꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯏꯉꯛ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩꯗ ꯈꯣꯏ ꯃꯌꯥꯝ ꯑꯃ ꯈꯪꯍꯧꯗꯅ ꯄꯥꯏꯊꯣꯔꯛꯂꯝꯃꯤ 시디 코이 코이 강대니네 얼마 얼마 ꯅꯪꯅ ꯀꯩ ꯑꯃꯠꯇ ꯐꯥꯍꯧꯗ꯭ꯔꯕꯁꯨ ꯀꯥꯏꯗꯦ ꯏꯇꯥꯎ ꯑꯩ ꯂꯩꯔꯤ ꯃꯁꯤꯒꯤ ꯀꯩ ꯃꯆꯥ ꯑꯅꯤꯁꯤꯗꯤ ꯅꯪ ꯆꯥꯔꯨꯔꯅꯨ ꯑꯩ ꯆꯥꯊꯣꯛꯂꯒꯦ ꯍꯩ ꯏꯇꯥꯎ ꯑꯩꯗꯤ ꯆꯦꯜꯂꯦ ꯑꯁꯨꯝꯅ ꯂꯝꯕꯣꯏꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯌꯥꯝꯅ ꯁꯥꯊꯤꯕ ꯃꯇꯧ ꯑꯗꯨꯗ ꯀꯩꯖꯥꯎ ꯑꯅꯤꯗꯨ ꯀꯤꯗꯨꯅ ꯀꯥꯏꯗꯨꯅ ꯆꯦꯟꯈꯤꯕꯅꯤ ꯍꯧꯒꯠꯂꯣꯍꯦ ꯏꯇꯥꯎ ꯍꯧꯖꯤꯛꯇꯤ ꯀꯔꯤꯁꯨ ꯇꯧꯔꯔꯣꯏ ꯀꯩꯁꯤꯡꯁꯦ ꯆꯦꯟꯈ꯭ꯔꯦ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯕ꯭ꯔꯣ ꯏꯇꯥꯎ ꯆꯦꯟꯈ꯭ꯔꯦ ꯏꯇꯥꯎ ꯑꯩꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯐꯥꯔꯒ ꯆꯥꯔꯅꯤ ꯍꯥꯏꯕꯗꯨꯗ ꯀꯤꯗꯨꯅ ꯆꯦꯟꯈ꯭ꯔꯖꯥꯠꯅꯤ ꯍꯟꯗꯛꯇꯤ ꯍꯜꯂꯛꯀꯗꯧ ꯃꯥꯟꯗ꯭ꯔꯦꯍꯦ ꯏꯇꯥꯎ ꯑꯩꯈꯣꯏ ꯈꯔ ꯊꯨꯅ ꯆꯠꯍꯧꯔꯁꯤ 이씨 이따